ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯄꯨꯕ ꯂꯨꯝꯃꯦ ꯍꯥꯏꯅ ꯂꯣꯏ ꯁꯨꯔꯕ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯔꯣ 이장대가 이래봐봐 이제는 비워놓으세요 어찌수 Nita Production. 여기 쟁대도 넣어라 쟁대도 넣어라 ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯅꯣꯅ ꯃꯄꯥꯒꯤꯗꯃꯛꯇ ꯁꯦ ꯒꯤꯐ ꯄꯤꯗꯣꯔꯦ ꯍꯥꯏꯅ ꯃꯥ ꯏꯌꯔꯐꯣꯟꯁꯦ ꯂꯩꯕꯤꯔꯦ ꯃꯥ ꯏꯌꯔꯐꯣꯟ ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯤ ꯂꯩꯕꯤꯔꯦ ꯄꯤꯗꯣꯔꯦ ꯍꯥꯏꯅ ꯑꯁꯤꯗꯤ ꯌꯦꯡꯉꯨꯔꯅꯨ ꯁꯤ ꯈꯨꯝꯖꯤꯟꯖꯔꯒꯦ ꯑꯩꯅ ꯁꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯇꯨꯛꯇꯥ ꯈꯛꯇꯪ ꯑꯣꯏꯔꯦꯅꯦ ꯌꯥꯝ ꯐꯨꯜꯀꯣꯕꯤ ꯀꯣ ꯐꯨꯜꯀꯣꯕꯤ ꯉ ꯄꯣꯔꯛꯏꯅꯦ 40 rupees다 ꯃꯀꯣꯛꯁꯦ ꯀꯊꯠꯅ ꯊꯝꯃꯝꯃꯦ ꯃꯥꯏꯗꯨꯒ ꯁꯪꯒꯣꯝ ꯄꯣꯔꯛꯏꯅꯦ ꯀꯔꯤꯅꯣ ꯁꯤꯅ ꯁꯪꯒꯣꯝ ꯑꯐꯝꯕ ꯗꯍꯤ ꯁꯤꯅ ꯃꯇꯔ ꯁꯅꯥ ꯃꯇꯝꯁꯦ ꯅꯥꯟ ꯑꯣꯏꯅ ꯍꯧꯔꯒꯦ ꯃꯣꯏꯗꯥꯁꯤꯅ ꯖꯥꯗ ꯌꯦꯡꯉꯨꯅꯣ ꯀꯌꯥꯝ ꯇꯧꯗꯣꯏꯅꯣ ꯌꯦꯡꯉꯨ ꯁꯤ ꯃꯣꯏꯗꯥꯁꯤꯅ ꯑꯣꯏꯅ ꯍꯧꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯥꯟꯁꯦ ꯃꯣꯅꯣꯅ ꯍꯧꯗꯣꯏꯅꯤ ꯐꯗꯤꯒꯨꯝꯕꯗꯣ ꯇꯥꯕ꯭ꯔꯥ ꯃꯌꯥꯝꯗꯤ ꯁꯪꯒꯣꯝ ꯑꯐꯝꯕꯅꯤ ꯁꯪꯒꯣꯝ ꯑꯐꯝꯕꯅ ꯇꯣꯠꯇꯣꯏꯅꯤ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯤꯁꯤꯅ ꯃꯥꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯗꯤ ꯅꯥꯟ ꯑꯣꯏꯅ ꯍꯧꯔꯅꯤ ꯃꯣꯅꯣꯅ ꯁꯤ ꯇꯣꯠꯅ ꯊꯝꯃꯝꯃꯦ ꯁꯪꯒꯣꯝ ꯑꯐꯝꯕꯅ ꯇꯣꯠꯅ ꯊꯝꯃꯝꯃꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯑꯗ ꯁꯤꯅ ꯀꯩꯅꯣꯅꯤ ꯀꯕꯨꯕꯤ ꯆꯅꯥꯗꯣ ꯑꯗꯣ ꯁꯤꯃ ꯊꯣꯡꯉꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯈꯤꯔ ꯍꯧꯕꯒꯤꯅꯦ ꯁꯪꯒꯣꯝꯁꯦ ꯂꯣꯟꯊꯣꯛꯑꯒꯦ ꯁꯤꯡꯈꯛ ꯖꯨꯕꯤꯕꯩ ꯀꯩꯅꯣ ꯇꯣꯛꯁꯨꯅ ꯊꯨꯒꯥꯏꯗꯦ ꯁꯤ ꯍꯣꯔꯦꯟ ꯈꯤꯔꯗꯤ ꯁꯨꯏ ꯖꯨꯕꯤꯁꯦ ꯊꯨꯒꯥꯏꯒꯦ ꯍꯣꯏ ꯖꯨꯕꯤ ꯀꯣꯛꯈꯤꯒꯦ ꯊꯥꯡ ꯌꯥꯎꯗꯅ ꯖꯨꯕꯤ ꯀꯣꯛꯇꯣꯏꯅꯦ ꯉꯁꯤꯗꯤ ꯀꯩꯅꯣꯗ ꯊꯥꯛꯇꯣꯏꯕ ꯀꯔꯤ ꯍꯥꯏ ꯈꯤꯔ ꯍꯧꯕꯗꯅꯦ ꯊꯥꯛꯀꯦꯅ ꯇꯧꯏꯕ ꯎꯃ ꯁꯤꯔꯦ ꯗꯦꯛꯁꯣ ꯑꯩꯒꯤ ꯐꯔꯤ ꯑꯃꯠꯇ꯭ꯔꯤꯕ ꯈꯪꯗꯦ ꯃꯍꯤ ꯑꯣꯏꯗꯕ ꯌꯥꯎꯔꯝꯃꯦ ꯐꯠꯇꯕ ꯑꯣꯏꯔꯝꯃꯗꯤꯗꯣ ꯑꯣꯏꯃ ꯁꯤꯔꯦ ꯁꯤ ꯃꯌꯥꯝ ꯀꯌꯥꯝ ꯐꯖꯔꯝꯃꯦ ꯌꯦꯡꯉꯣ ꯐꯖꯔꯝꯃꯦ ꯁꯤ ꯖꯨꯕꯤ ꯃꯍꯤ ꯅꯪ ꯊꯛꯇꯣꯏꯕ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯄꯨꯡ 8ꯃꯨꯛ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏ ꯇꯧꯔꯤ ꯀꯩꯅꯣ ꯁꯤ ꯆꯅꯥꯁꯦ ꯀꯕꯨꯏ ꯆꯅꯥꯁꯦ ꯑꯁꯤꯁꯦ ꯐꯨꯠꯇꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯑꯕꯀꯣ ꯑꯗꯣ ꯈꯤꯔꯁꯨ ꯈꯔ ꯍꯧꯒꯦ ꯑꯗꯨꯗꯒꯤ ꯅꯥꯟꯁꯨ ꯈꯤꯇꯪ ꯍꯧꯒꯦ ꯍꯥꯏ ꯇꯧꯔꯤꯑꯕꯀꯣ ꯅꯥꯟ ꯍꯧꯗꯣꯏꯁꯦ ꯃꯌꯥꯝ ꯑꯩꯅ ꯍꯧꯗꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯣꯅꯣꯅ ꯍꯧꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯃꯣꯏ ꯕꯥꯒꯤ ꯑꯩꯈꯣꯏ ꯃꯤꯁꯇꯔꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒ ꯋꯤꯁ ꯇꯧꯈ꯭ꯔꯦꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯨꯛꯇꯗꯤ ꯀꯩꯁꯨꯝ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯐꯪꯅꯍꯧꯗ꯭ꯔꯦ ꯌꯥꯝꯅ ꯇꯨꯝ ꯍꯧꯒꯠꯄꯒ ꯃꯥꯏꯒꯤ ꯆꯠꯅꯕꯗꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗ ꯍꯧꯖꯤꯛꯁꯦ ꯃꯥ ꯂꯥꯛꯑꯅꯦꯕ ꯑꯗꯨꯅ ꯃꯥ ꯅꯥꯟꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤꯗꯃꯛꯇ ꯅꯥꯟꯁꯦ ꯍꯧꯕꯤꯔꯒꯦ ꯑꯗꯨꯗꯒꯤ ꯆꯅꯥꯁꯦ ꯈꯤꯇꯪ ꯊꯣꯡꯕꯤꯔꯒꯦ ꯑꯗꯨꯗꯒꯤ ꯈꯤꯔꯁꯦ ꯑꯁꯤ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯏꯇꯞ ꯇꯞꯅ ꯇꯧꯈꯠꯀꯦ ꯌꯦꯡꯁꯦꯕꯀꯣ ꯃꯌꯥꯝ ꯖꯨꯕꯤꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯖꯨꯕꯤꯁꯦ ꯍꯥꯞꯇꯣꯏꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯉꯧꯔꯤꯕꯣ ꯆꯥꯅꯤꯡꯉꯥꯏ ꯆꯥꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯖꯨꯕꯤ ꯃꯣꯁꯟ ꯁꯤ ꯈꯔ ꯍꯥꯞꯆꯟꯒꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯀꯃꯥꯏꯅ ꯍꯧꯗꯣꯏꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯁꯦꯕꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯕ꯭ꯔꯦꯗꯁꯤꯡꯁꯦ ꯌꯥꯝ ꯐꯩꯌꯦ ꯁꯣꯞ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯅꯦ ꯁꯤꯒꯤ ꯕ꯭ꯔꯦꯗꯁꯤꯅꯅꯦ ꯑꯗꯨꯝ ꯇꯟ ꯈꯔ ꯍꯧꯒꯦ ꯍꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯑꯩ ꯒ꯭ꯂꯥꯁꯅ ꯀꯊꯠ ꯀꯊꯠꯅꯅꯦ ꯊꯝꯃꯒꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧ ꯊꯝꯒꯦꯕꯀꯣ ꯁꯤꯁꯤꯡꯅ ꯑꯗꯨꯝ ꯊꯝꯒꯦ
ꯑꯗꯒꯤ ꯑꯁꯤꯃꯨꯛ ꯀꯥꯠ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯃꯄꯥꯟꯒꯤ ꯃꯌꯥꯝ ꯃꯤꯁꯇꯤꯗ ꯆꯥꯗꯕꯅ ꯃꯣꯏꯁꯦ ꯃꯤꯁꯇꯤ ꯐꯖꯅ ꯊꯨꯝꯃꯦꯕꯀꯣ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯝ ꯏꯁꯥꯅ ꯍꯧꯖꯕꯅ ꯐꯩꯌꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯍꯧꯒꯦ ꯑꯩ ꯌꯦꯡꯁꯤ ꯌꯥ ꯍꯥꯟꯅ ꯆꯪꯅ ꯌꯦꯡꯉꯅꯤ ꯈꯤꯔ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯁꯤ ꯈꯤꯔꯁꯦ ꯊꯣꯡꯕ ꯂꯣꯏꯔꯦꯕꯀꯣ ꯁꯤꯒ ꯈꯥꯏꯗꯣꯛ ꯊꯝꯃꯦ ꯑꯗꯒꯤ ꯑꯁꯤꯅ ꯑꯃꯨꯛꯅꯦ ꯃꯌꯥꯝ ꯇꯟꯅ ꯎꯏꯒꯦꯕꯀꯣ ꯌꯦꯡꯁꯤ ꯑꯃꯨꯛ ꯇꯧꯊꯣꯛ ꯂꯣꯏꯗꯤ ꯂꯣꯏꯔꯛꯇꯣꯔꯦꯕꯀꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯌꯥꯝ ꯏꯖꯤꯅꯦꯕꯀꯣ ꯍꯥꯎꯁꯨ ꯍꯥꯎꯕ ꯁꯨꯃꯥꯏꯅ ꯍꯧꯗꯣꯏꯕ ꯌꯥꯝꯁꯦ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯍꯧꯔꯤꯁꯦ ꯍꯥꯎꯕꯅꯦ ꯌꯥꯝꯁꯦ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧ ꯌꯦꯡꯕꯤꯌꯨ ꯍꯥꯎꯕꯅꯦ ꯌꯥꯝꯅ ꯃꯆꯨꯁꯨ ꯐꯖꯔꯦ ꯌꯥꯝ ꯍꯥꯎꯕꯗ ꯃꯑꯣꯡ ꯃꯥꯟꯕꯅꯤ ꯌꯦꯡꯉꯣ ꯍꯧꯗ꯭ꯔꯦ ꯁꯤꯅ ꯑꯊꯨꯝꯕ ꯑꯣꯏꯅ ꯍꯧꯔꯦꯕ ꯆꯤꯅꯤ ꯑꯉꯥꯡꯕꯅ ꯑꯩꯅ ꯈꯤꯔ ꯍꯧꯕꯤꯔꯦ ꯑꯗꯒꯤ ꯕ꯭ꯔꯦꯗꯀꯤ ꯑꯊꯨꯝꯕꯗ ꯍꯧꯕꯤꯔꯛꯑꯕ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯁꯣꯝꯗꯅ ꯃꯣꯅꯣꯅ ꯃꯄꯥꯒꯤ ꯀꯩꯅꯣ ꯍꯧꯕꯤꯔꯤ ꯇꯟꯒ ꯑꯗꯩꯗꯤ ꯍꯤꯟꯖꯥꯡꯗꯨꯒ ꯊꯣꯡꯕꯤꯌꯦꯕꯀꯣ ꯀꯩꯁꯨ ꯇꯧꯗꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯑꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎꯀꯣ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯔꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯔꯦꯕꯀꯣ ꯐꯗꯤꯒꯣꯝ ꯊꯥꯛꯆꯟꯒꯦ ꯂꯣꯏꯁꯜꯂꯦ ꯑꯩꯅ ꯅꯪ ꯉꯥꯏꯔꯤ ꯁꯣꯝꯗ ꯑꯩꯅ ꯅꯪ ꯉꯥꯏꯔꯦꯕ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ ꯀꯥꯏ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ ꯅꯪ ꯌꯥꯝ ꯊꯦꯡ ꯂꯥꯛꯈ꯭ꯔꯦ ꯕꯥꯔꯗꯦꯒ ꯂꯩꯇ꯭ꯔꯦ ꯃꯄꯥ ꯂꯥꯛꯑꯦ ꯃꯄꯥꯗ ꯒꯤꯐ ꯑꯃ ꯄꯤꯔꯦ ꯑꯣꯔꯤꯖꯤꯅꯦꯜ ꯔꯤꯌꯦꯜꯃꯤ ꯑꯩꯒꯤꯗꯣ ꯌꯥꯝ ꯆꯥꯎꯕ ꯒꯤꯐꯅꯤꯀꯣ ꯑꯣꯟꯒꯅꯨꯀꯣ ꯑꯩꯒꯤ ꯒꯤꯐꯇꯣ ꯑꯣꯟꯒꯅꯨ ꯃꯤꯉꯣꯟꯗ ꯃꯣꯅꯣꯅ ꯄꯤꯔꯦ ꯐꯩ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯛꯏ ꯄꯨꯔꯛꯏꯅꯤ ꯅꯪꯒꯤ ꯃꯥꯡꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯒꯤ ꯄꯨꯕꯤꯔꯛꯏ ꯅꯪ ꯕꯥꯔꯗꯦ ꯅꯪꯒꯤ ꯀꯦꯛꯇꯣ ꯃꯣꯏꯁꯦ ꯊꯨꯝꯃꯦ ꯆꯥꯗ ꯑꯗꯨꯒꯅꯦ ꯃꯅꯣ ꯈꯔ ꯏꯕꯕ 하우야. 하우네. 너사 돈을 다 하고. 그런 건가? 짜리. 하우가? 하우장 하루. 아무튼 트라이 더 비고 시기제 브레드 기제가 구하오네. 진이 양앙은 뭐냐 봐. 진이 양앙버가 모이다가 아데디 찡아 쿠퍼가 구하오네. 하우야 봐. 진이 양앙은 더. cháu tính bán đâu nào đâu với ăn hột đúng như vậy nữa bây giờ nó học cá này 막 보면 그 제일 하는 게 하우가. 아니 돈 많이 해 밤에 벌써 그래 해야 되고. rồi hạt chúng nó bà mà được muốn nó kẹt cột cái tôi bà ấy là nó ba đi kẹt cha rồi nó ăn kẹt cái cha rồi đây 그 마음도 없게. hao tiền 그러면 기를 짜기니. 기도 좀. 내가 좀 짜기니, 라면 못 짜기니. bây giờ mình phun nó bị không mẹ mà chỉ là chúng mình phải nó rồi mẹ ấy hay cho nào vậy thế quả ở xưa mẹ try đồ cho biết phải nó rồi muốn nó miền đi dệt đi bà mẹ muốn đây nên là hàng chơi tập phi bữa anh cái ban nó phẳng có price ưu rồi bà anh là tập phi bữa kia mẹ ăn đam đi đây dance đó comment rồi bà anh là tập phi bữa kia ni mẹ muốn nó sẽ dance pasta đấy chứ 나 플라스파이 좀 넣으라고. 그래 울 왜? 자네 울 그래. 뭐야 뭐 너는 우지 나나 오고 그래. 나나 오래. 그냥 더. 어디가? 엄마가 됐다리니까 맛보는 거 둘. 와우, 그저래.
이거 내 짜자게 가져올 수 있게 짜게 봐. 과자 빨리 남기고 있네. 눈 색깔 그만 있다면 내가. 맘돈이도 왜다 뭐 이거 마가 무는 짜가. 아니 눈도 있다 뭔 수급 비제 되게. 근데 내 짜이 이게 나 봐. 너 이게. 짜요. 당신은 해야 돼. 사리에 사국 뻥는데 황본데. 그래 이거에. नंगी बर्थडे की नमाद नानचा फंगे मोनोना उबीना और 아이디 바드네 마 아빠는 파도 막 이리 파도네. नंग नान नान नाइ इदी कंग्रने मैम ngasi mono gi nanje phagi nati bo pha jana hawre ngasi di taja di aisini mana sumai heirong ne nang ai mon bija dia bo ma ba koni da jana hawre ado cha gi ge मैम cha bu de khajam cha ra ne ba angkung khadang ga cha gi ado ngasi gi oina ai gi video si matang si adum thama ga ba ko moi ma pa gi birthday ni haira ga aina phajana puk than jare mali jam cha hodra ba ko birthday gi namada nan ga cha ba phang me do ngasi gi oina me good night